Chap Chaba Nupagi Penniisski Chap Kayano. Nupagi mitrang yutongsi pikpana fai chawbana hena kani ka haiba leibra. Nupising hena Pammisina karamba size no. The size really matter. Adugu nupasing na nupigi hakchangi maramda wakal karimta khalubs leitana mathantam maranaina Penniisski yumkhatcharpagi yaurisna kamain torino. Adugu ay yaharpudala fuisi mathanda heg phingalaga saugalaga halk olaga lerma thingrisi masi leramisi kamaina torizanu haibna changmasung badumda kanamtana takpirtraba parasing DSC gi ngasi gi video sagi sitnana khangmin horasi masini sex education school college standing thina making na takpirtraba parasing desna khut thazabane adude koi ahan bu wahangda lasi Nupagi Penniisski sina khwaidai phaba size tuni ka haiba inji masinga leibra Se koi nungaiba paudagi hausi nupasing adongi penis tu adongi minna uribaduna madugi asengba size nate tasengbadi nangi minna uriba size adudagi saruk anidi chawkhalibani aikhoigi mitrangi utong sariba masal singse tangkhai amadi hakchang manungda leikibana aikhoina udabagi watane aduna tasengba magi nap sap oluragadi aikhoigi minna uribasgi tangkhai amagasu chawkhalakaduribani wo aduga changchat level size average size ta lagadi nupagi average penis amagi size se inchi 5.1 dagi 5.5 faugi marta lei haijarisi halk olva singini ko halk on diva sadam sadat nariba penis singi oinadi average size se 3.61 inchi gi chang da lei aduga yam phani oriba wa amana nupa ayamana mokhoigi la foidu masagi chawjariba size adudagi hengana chawna uzai Pausei hairi kudamoina inchi manga khak sangbada inchi taruk sangaboi ujai pausei hairi adudi ekhui hojik logical wahang size si tasing na maru oibra haibduda direct la ase The scientific answer is no maru oide halk on maning thina mikhai mathau phajana bu tori khai pikkira chawgra size ki kishu thoidokte pikkira chawgra moigi khwai maru oriba mathau nupi ama angang mirol han bhariba mathau study pikpa chawbleita chap manaba mongda khalchangda oithoi hairi amana hindi amana tade haibani adu matang stage yam tricky oiba wahang amadi le madudi apambarumda lakpada nupi gi apambarumda lakpada nupa ayamana khali nupi singdi chawrum khai hena pamamgani haina Jack and Jill went off the hill adubu survey amagi matung inadi nupi ayamana moigi partner gi size tu dadum apenbo oinai poknai hairi adubu masi orabasu Penniisski size se masi chokhan bagati yada sala khanjaba chokhan ba pamjaba nupasingsu leitabana tilai The answer is yes oithoi yai chokhan budi yai Chokhan bagi method sisu makhal khara lei kuina chatabi aduga punsi chupa chatpi kaidana se khudamoina selyam changdabida penis pump kaidana lei sigi pump sina tawduisi lafois de iyam chansalalaga chingsilaga lafois is chokhan bi wani pump sina chingsilaga hanjaliba henbi isi chanthokidana sumaina khuji amana phajalaga thammu kainasu hairakani Niyam chumna siznaragabudi sigi penis pump sidi safety oi adubu niyam lalagadi kudamoina yam chawnabni kaidan idu kara hinjin hanjalawa or idu chanthokidana siribu khujiduna adomna krak lakshinna siruragadi dom ambulance tongba phangani aduga penis chawba hengadana atopa method leire thangthabi method sidadi thang tharaga silicone device ama implant toroktoini aduna cell changakani Sidi implantation in a permanent orakane. Masi kui tabak chongning binupising na tabak the balloon implant toxin badugadum manai. Surgery is lurkuda dongi tatane no do 407 ulamba soidana tingdagani. Adu beradi sigi surgeries degi asop pusilakpa recovery matam badudi sathina anaba phawi chikpa saba tawi hairi. Ani suba wahang nupasing na langpang wakal amata khalub leitana lipstick si mathanda maranai halk olakpa hegek yaursi masi kamai torizano thajadaba mongda lipstick na maranai mathanda halk olakpa hegek yauribasi masi hakchangda testosterone gi chang khangwang wang khalakpagini masnani maruine inkhlap nu pamsasingna class ta ozana Pythagoras theorem ta ingeda tower yungkhlakpa he yaurido masi testosterone gi akakumna sanabli lani Pythagoras theorem du kalasana sekshi oina khalubina te
Matangi wahang da leire morning wood aka ay yahruk da lafoina saktimana building baton da lepagum yung ngalan beheg yaursi kamain torino sisu pakum adum manai asai gi testosterone gi khuzin thorang ne tizluishing haibda nupagi hakchang da testosterone gi changsi ay yahrum daidana khwaidagi hen wangi sumdorisi tummingi dana testosterone gi changsi hen wangna sungjilakpagi nate tummi kandana testosterone puthokpa thingjinabagi machak inhibitors puthokpagi chang han thakibagi ni laithokna hairabada aikhoina tumdana mitkap thoga leiba kandadi aikhoigi brain amasung singli naurising asna aikhoigi hakchang manungda yauriba chemical samsung hormone sing asigi changkhal changsi kamai taurigi haina do mokhoina senaraga yingsilaga lei haidi karigumba testosterone gi changsna yam wangkhlagasu masin nemthakhinaba hakchangna masibu thingnaba puthorpa thingnaba inhibitors sing asemu thatoksilakadoini sumaina khal chang amadum thammi haibani brains na mitkap thoga leiringai dadi adubu aikhoina tumthakharkan brains na nimthina mathau tawdrakan dadi yingsin binab leitabana testosterone gi changsi maning tamna wangkhalakpi yawi sigi maramsna ni aikhoini yahorpdi yotchai ama hege thengnaribado aduna nupising subhapta view adongi partner na yahorpda bim yaudaba pillar gi phibam de hegler mido pandukan phambi noinoi gi wakal khanbagi nate magi mangmang bagi nate testosterone tharakpa chappi dagi phiral chingkhalakpane matangi wahangda leijare bro ashi sex tawda yam thuthuna chila isi karigino premature ejaculation yauksang yam thuthuna lakpagi wahangni chitning dringida yam thuna chisilakpasi masi yam common oina dum thoi masai chahi taranipan dagi yankhi mapun phogi mrak leibun passing chada kunthram doida sigi problem si thingnai thuna chilibasi chap chaba maram sing asi phawda kanamtana khudom bi thillaga haibudi ngamdri adubu thuna chidhanbada mating pangsin bo oigani habdugumba mating pangsin ba maram sing listi puthorakre ahanbada hormone amasung neurotransmitter ama oriba serotonin gi changsi brain da likna nemna yawba masina su thuna chidhanbagi maram ama oiba yayadan hairi aduga thuna chidhanbagi anisuba maramsna isagi chahi yamslakpa hanuslakpa asni hal uslagadi lafoisi kuina hal olga leiba ngamde masna su thuna chilaknabagi maram ama oiba yayadan hairi aduga wakal wana nungaitana taleiba depression leiba singasisu thuna chitnabagi maram ama oi hairi nungaiba pawdana thuna chitpas laingnaba laing pathaf kaya amsu leire Penniisski sensation khazik hanthalaga pangthalaga kuina chadhannabagi molom spray gumbasu lei aduga hidak guli su lei adubu haribsingsi sinadringaida doctor tanabudi kaubigano aroibasti ai wahang ama hangjarake nupagi chabuk maru phambi maru sperm masi loiba naibra naidabra comment haibiro